Akismani Imphal Nolini Devi na pau pajari ahan bada maru iba pau. PSED Mantri Lai Sangthem Suchindro Nahari Military Junda ki sasan lakpadagi haujik pau bada Manipurda Myanmar ki sangsi lakiba midop lakdaruktum oigani haibagi thajabalai. Raijagi Samilon Paglag Liba Makai Pam the Batodok Sing Topagi Sang Hunterakani Haina Works Mantri Govindas Kontozam na Pungdokre. Haksel Mantri Dr. Sapam Ranjan Hari Malemda Technology ki awan balakpagi matung ina ana layang gilam dasu radiology singi dai tahingalakli. Pradhan Mantri Narendra Modi na hari lakadu riba sahi kunmanga asi lebaga sigi tungki marai paglep kadaba matam oibana miyam na bo thadaba matam da yam na kup na khantaba tangai fate. Amishung Goa National Games da Manipur na sanagi kuntra lupagi kulumdoi senjengi kuntra punna takaman marpumatoi phangduna manga suba maphamda leire. PSED Mantri Lai Sangthem Suchindro Nahari Military Junta ki sasan lakpadagi haujik phawbada Manipurda Myanmar ki sangsi lakiba midop lakdaruklom oigani haibagi asepa thajabalai. Imphal Zilla ki Porompata leba veterinary guest house ta hangliba relief camp ta leiriba miyoi singda ngasi mantri na numit 12 gi akhanaba job card chingyen topagi thoramda wafamasi phungdokhibani. Sri Suchindro na makatan hai moreta leiba miyoi singasi khwaidagi hena mathauna leibani haina lowi madamdi Myanmar ki naronda changlakpa kuki singna moreta kayara khana attack tawkiba leikhai. Midai khaktat natana lising machama pamar putara humdoida naga sing moreta ki paktak na tanthora miyam na khangnari. Delhi da base tawba Myanmar ki media nizima na hairakpagi matung ina military sasan lakpadagi Myanmar dagi miyoi lakdara mangaro masing hantakhi. Maramasina Manipurda Myanmar dagi miyoi lakdaruk lomdi soidana sangsi lakre haibagi thajabalai. Iramasigi matang ta media kangpu asida aiba record oina pina na basu khangan kre haidi. Sri Suchindro Nahai kilometer chahum marphugi mathakta lona riba Bharat Myanmar ngangphai asigi kilometer 13 dongki manungda leiriba Myanmar ki anakpa khul sing asidagi Myanmar macha sing Manipurda sanglakpani. Narunda sangsi lakliba Myanmar macha sing asigi damak Manipurda khundariba koki singna khun macha macha semduna makoigi center amamam hangli. Center sing aduda Myanmar sing lamda masita leiriba koki singi lon nat amadi satnabi kaya tambibagi report leire. Mantri na makatan hai sarkar asina Myanmar rom thangbangam khaigi kilometer 13 amadi Bharat longi kilometer 13 asida free regime movement haina sadok chasin tawada ayaba thamlamba asi yamna laibak thibani. Masida sunatana Assam rifle singna border ngakli bani hairaga kilometer 13 asi ngamkhai dagi hantok laga nganglobani. Ngasi yenthokiba special job card asigi mateng na miyoi amana numit 12 thabak subagi khudong saba piri. Mantri na hai Mi la taruk tere ki madata Burmese kuki singse Manipur sang angoni haibagi aingon thajabale mase Myanmar da leba mijima haiba adu news group sina aingon da koi da hai pole adu mase report mak lei tawni report to lei tawni na koi da matung katang gi khudong cha da di leire adu ta seng na mak ki moi hai koi matung ina di Burmese ki selao sing samane yam le hena sang re haibagi akoi gi Manipur gi leiriba border haiba tare 380 kilometer की मतलब तो सांगिबा borders की अनकपा कुन अकोई ये 16 kilometer की मनुंग दलेबा अरे 100 kilometer मनुंग दलेबा maximum दे चिनवन रिवर की सोना खन थंग बसे मसिदी maximum कोई सोंदा चंग रे आबगी अच्छे पर थाजो बसे मोइना कोई द पीरियड Raijagi Labor Department na one card one family ki card su pina na bangasi mari lena ba official chinglak relief camp asida leiriba miyoi singi damak card saba hokre loinana sarkar na miyoi amada lupa lising amamam piba one time financial assistance ki senpam su relief camp asigi oina hayang piragani haidi. Mission for Integrated Development of Horticulture MIDS ki makada horticulture amadi soil conservation bibhag na sinduna ningtham thata thana na ba marumarang singyen thokre. Mukhyamantri Secretariat pangthokiba thoram aduda Imphal East, Imphal West, Thawbal amasung Bisnupur jilagi khangalaba beneficiary singda marumarang singado Works Mantri Govindas Konthokjam da yenthokibani. Thoram aduda mantri na hai haujek tangdu leita daba phibam da leirabasu raija sigi tawdraba yadraba amadi sakhutpagi lamjel da mangjil thana ba thabak thoram sing paikhat patangai fade. Masina trabadi raija sigi seltungi phibam da chauna akai be tholakpa yai.
मंत्री न मखा तान हाई राज्य की सन्मिलोन फगलिबा मखई पामदबा थौदोकसिंग थोकपगी संग हथरकनी पोपी पाम्बी थाबदगी मणिपुर की लेबाक लेहौसिंग मांगसिलकपा असि लाइबक थीबनी पाम्बी असिगी महुत्ता अतोपा पाम्बी सिंग थाननबा मुख्यमंत्री न कन्न होनरी मांगना हाई मदर नेचर सिनदी अखोगी सोइल सिदा तोंगानबा मगुन अमा पीबा अतोपा लमदा थाबा इंसांग नापी से मणिपुर थाबा इंसांग नापी का टेस्ट सी मानदे न असि इशोर पीबने बखोइदा अदना आइना दम मियंगजब मतमदा इवन अरुणाचल प्रदेश की कीवी से दे हैव स्टार्टेड एक्सपोर्टिंग टू दुबई very recently makoi MOU ma sign tawna grena adwaina taiba likewise akhui gi sida su horticulture ki prospect and potential yam wang lai thokraeba aduna akhui gi state sida di agro based industries asina economy si uba ngamdoini ngasi enthokiba maru marang sing adugi manungda tilau hawai tharak kobi broccoli amadi khamen asinbana singbe yaudi tharum tuta manipur electronics development corporation gi chairman sapong kunjaki sor manipur handloom and handicrafts development corporation gi chairman khongban tabam ibomsa planning and development authority gi chairman laurembam rameswar manipur pollution control board ki chairman dr usam deben mla khuraijam loken amadi atai official kaya charuk yakhi Communist Party of India Manipur State Council CPI ki mihut kangpu amana ngasi thiba khangdana leiba akam awang lekai ta leiba mahiru ani ki yumda chatuna imung manung ka unakhre dolasina thokpa cherol amada CPI na rajya sarkar amasung kendra sarkar da thiba khangdana leiba angang sing asibu athuba matam da pangnana ba taksili Imphal West, Imphal East, Thawbal amasung Bisrampur jilada hayang ayuk pung 5 dagi numidang pung 10 phawba curfew komthokani aduga Kakching jila ki oina di ayuk pung 5 dagi numidang pung 9 phawba curfew komthokani pawgi marak thana atenba break ama HIV lai leite haibasi test thokthorabadi khangma ngamde aduna HIV lai leite haibasi khangdokna ba test soidana tokthokpi HIV test tawbuda taisu kiningai leite karigomba positive oramlaba खुदक्तगी ART होबीगदबनी मशीना हक्सांग फना अमदी पुंसी नुंगसांगना हिंगबा ngamale HIV ga sagona hingliba mioi singbu hanthana yengba amadi tathi tawoina tawbiroidabani karigumba hairiba thawong singa si satharamlabadi HIV and AIDS Prevention and Control Act 2017 gi makhada serak choidana phangani HIV positive orba mioi singbu natraga HIV na soholaba mioi singda Tathi tawoina tawba makhoigi maral mathum property munnaba hotnarabadi ombudsman da complaint tawba yai complaint form ART center sing da loina phangbigani online na complaint tawbige haragana Manipur State AIDS Control Society gi website da sanglaga complaint tawbi Pauzenjariba Manipur State AIDS Control Society Tabiba Pawasi Akasbani Imphal dakini राज्य की हकसेल युम्बाल मंत्री डॉक्टर सापम रंजन हरी मालेमदा टेक्नोलॉजी की अवनब लापकी मतुंग इना अनालाई की लमदसु रेडियोलॉजी सिंगी दायित्व हेंगलकली वफम असि मणिपुर रेडियोलॉजी सोसाइटी न सिंदुना ngasi रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की जुबली हॉल द पांगथोकपा रेडियोलॉजिकल सोसाइटी की अहानबा सही की खना नैनबा मिफम कॉन्ट्रैक्ट लिसिंगनी कुलुमदोय थौरमदा मंत्री न फोंदोखिबनी श्री रंजन हाई अनाबसिंगबु असोयंगम थोगंदबा हाइबसि यामना मरु ओय अनाबा की लायंग निंगथीना खंगलबा मतुंगदा लायंग बना अराइबा ओइगनी मणिपुर दसु रेडियोलॉजिस्ट की मसिंग नोंगमा नोंगमा की हेंगलकली रिम्स हॉस्पिटल दसु रेडियोलॉजिस्ट मटिक चाना लेदे अमरमदा मणिपुर दा हौजिक थोकलिबा इरांग असि लक्सिंदुना महौसा की पुंसीदा हंजेल हलकनबा सरकार की माइकेदगी कन्न होनरी मांगना हाई As far as the government in Andhra is concerned, since we also deal with mostly I would say we deal with the patients at the grassroots level. As far as the radiology is concerned, one of my endeavor was to transform the conventional X-rays to the digital X-rays, and which we have managed. We have managed to, at few of the places, the radiologists of our state to make sure that the report is also given to the patients at the grassroots, right, at the PHC level or the CHC level. That would be something very, very beneficial, and I believe he has started that. So these are small changes, but when you see the out-of-pocket expenses on the patients that's going to come from far from the hills and the remote areas, it's really helping a lot.
थौरमदुदे सरुक याकिबा रिम्स के डायरेक्टर सुनील कुमार हाई रेडियोलॉजी सिंह मटिक चाना लेरबदी लाइरब अनाथ सिंह बुलायंग बदा हेंगना खुदोंग चाबा फंगन बंगम लगनी लाखलिबा चाही मंगा असिदा इंस्टीट्यूट असिदा पीजी की सीट मसिंग हेंगत हनबा थौरांग तौरी ngasi mifam atu kamari lena pangthokpa contract lising ani kulhumdoi PG ki competitive paper agent singda makok mathang taraba singda achamba khudol piduna pungning thogatki Dhanmanjuri Community College Department of Radio Imaging Technology na sinduna malemgi radiography namit palan tokre palan thorum atu da community college asiki director Dr. L. Hemchandrana basic human anatomy haiba hiramda wangangki Thobal jila ki tungan bamapam ahum da hangliba dilip camta leiriba sahi tara nipan phawbugi manung dil leiba angang singda district administration Thobal amsung district child protection unit Thobal na ningtham thagi firol ching yen thokre amaramda manit ko gi chairman kongkham Robindro MLA na mayang Imphal kendra gi manung da leiba dilip camp singda ningtham khudol tongkre Tarumasi kongkham Jemon Singh Foundation mayang Imphal thana awang lekai na sinduna ngasi lapupa tera high school da hangliba dilip camp ta pangthokibani Awang nupok damdam ki oiba National Accreditation Board of Testing and Calibration Laboratories na sakhang laba laboratory ahan ba oiriba babina diagnostic na sahi ni pusurapaka loina na ngasidagi center asida lem na test tawa hokre numit humni sathagadaba free testing asigi ahoba numita mio lising ama hena test tawki Headquarter IGAR South ki makhada mahiroi singh ki oiba career guidance program ama thaji ki tarukta Sandel gi St Joseph High School do pangthokre program atu Bharat Sarkar ki Tribal Affairs Mantralay ki makhada Rajya ki Tribal Research Institute na sinduna pangthokibani amarom da nauna khalaba Assam Rifles ki nupi jawan chau marphuni thoi ki attention parade ngasi Nagaland gi Sokubi da pangthokre Food Industries Mantralay ki makhada Prime Minister Formalization of Micro Food Processing Enterprise PMFME ki scheme ki nomagi oiba Rajya amati jila thaki workshop ama Manipur Food Industries Corporation Limited na sinduna ngasi Takel Industrial Estate laiba corporation asida pangthokre Tharum tu da beneficiary sing banker sing amati hiram asigi matang da khanga hiraba sing na saruk yaduna scheme asigi kanaba launa ba wafam sing kanaki Imphal Izila gi Kairau Bitra Makhale kai dangarang phawbai mei tharambagi thong adubo Manipur lawmi lupna kana yaning taba phongdokli lup asina thokpa cherol amada thawdo atura chenaba sing ain gi obe sarak pinaba mari leinaba sing da taksili amaromda thong adubo kokomi farmers wing na sukana yaning taba phongdokli Thobal jila ki sanga yumpham part 1 Pulai pokpidang arang numidang sakang daba singna paiduna thamba phawbai mei tharamle masida chenar be sing sairak piu haina Diamond Youth Welfare Association sanga yumpham na taksili Rajya ki Education X Bibak na sinduna Scientific Innovation for Sustainable Future haibe hiramda nimit mangani sathakadaba Rajya thaki Science Mathematics amadi Environment ki exhibition ngasi Imphal ki Ramlal Pal Higher Secondary School da hudokre Imphal wajila ki haying khongbal ukphong yumpham da leiba lailing thusana mahi sanglenda kabui loisang amanga si sangakre tharumatu da kabui customary council amadi lailing thusana mahi temple board anina yanasi kaya sei tongnaki Goa de pangthoki ba gunta tare suba national games anupi gi football masana da lupa gi takaman phangna karba Manipur team da saruk yakhibi Kaksing jila gi Wangu Tera awang likai da gi Moirang Them Ambika Chanubu Wangu Tera unit ideal Club amadi lamdam asigi miyamna taramna okre All India Football Federation ki makhada sathariba Colonel KSS Arun Kumar Memorial Third Inter Club Futsal Tournament ki ngasi sana ki ba league match sa Poloi Football na Juvenile Club Pupanjal manga marida Classic Football Academy na Regular Football Coaching Center Pupanjal taranithoi amada maiti ba pikre Akasbani Imphal dagi pau tabiri प्रधानमंत्री नरेंद्र मोदी ने हादी लाखतौरिबा चही कुनमंगा असे लेबाक असगी तुंगी मराइबक लेपदबा मतम ओइबना मियामना बोथ हादबा मतमदा यामना कुपना खंथबा तंगाई फदे मध्य प्रदेश की दामो जिला द पांगथोकपा मियामगी मिथिन अमदा वांगांगबदा प्रधानमंत्री ने हाई हंदकी मिखल असि चुमना खकी एमएलए अमा खन्नबा मिखल नते मध्य प्रदेश के साको थौरांगी मायोन अमा पीगदबा मिखलनी गोवा de sathariba kunta tare suba national games sa Maharashtra na hujik phawbre ta kaman chadi ahumgi mathakla phangduna an batim oire Manipurna sanagi kunta lupagi kulumdoi senjangi kunta punna takaman marpu humdoi phangduna manga suba mafam da leiri ngasi game sasiki aroiba numita nupagi football final da services na Manipur bu panjel ahum amada mai tiba piki judo masana da Manipur gi mixed team na sanagi takaman lobangam ki aroiba da maroiba pau mukhana
PSED मंत्री ले संगतेम सुचिंद्रन हरी मिलिटरी जुंटा की शासन लापदगी हौजिक फावबदा मणिपुरदा म्यांमार की संगसिलकिबा मिटोक लाख तरुकलुम ओइगनी हाइबगी थाजबले राज्य की समिलोट फगलेक्लिब मखै पामदब थौदोकसिंग थोपगी सांग हंथरकनी हाइना वर्क्स मंत्री गोविंदास कोंथौजमना पुंगतोखरे हक्सेल मंत्री डॉक्टर सापम रंजन हरी मालेमदा टेक्नोलॉजी की अवोनबा लापगी मतुंग इना अना लायंगी लमदसु रेडियोलॉजिस्ट सिंगी दायित्व हेंगलक्ली अमिशुंग गोवा नेशनल गेम्स मणिपुर सना की कुंठा लुपा की कुलुमदोई सेंजेंगी कुंठा पुना तकमान मरफुमदोई फंगदुना मंगाचुब मफमद लेरे पाउलोइजरे।